Mayam buhan mungkin pun sebagai Yunan utaram usari ngasi sini nasi na pisas ni maka tarap episode IT ke tu pudu nak sari. Aina movie si patu pun macam nasu kilan kibam di sitan hando biar musim yang mengapiu. Yang sini sebusun nuksi bidu na like kamera beri subscribe tu biram hajari. Adu kami yang nuksi bidu na lepas leteran support tu biar pusing su aina haningan leteran thaga sari. Fari itu mi yang movie rum damai unsilasi. Mamang episode sensitif asi bhaksang asi mai tha basat krab matung somna hoigi maya ada pisas babuji asi lag tu na Sudahkar madi somna pisas ondri makai haloi hai ki ba du phau mayam ni jing bikre masigi matung ta episode myam da kudol tamjari pisas babuji na nakoi ani na ingone tik tau tuna asing ba ayodya babu bu halan bi hai ki bani aina su pisas singi masing asi hengana bagi damak kai su khanthadana aina ya ki bani aduga kariguma pisas on bagi yana ba thamkhrabadi thabak ase pangtok pata bani aduga makhata na babuji na somna da nangna pamba do fangkhrabani adubu aidi karisu fangdri nakoina yana ba thamki ba do aigi mapung phatri maram asina mapung phan da ba yaroi adusu ngasi mak hauji mak kudak asida hari somna masa sidit ka kaina ki ba asta wakal asi nungai tana pisas babuji asida hak pisas on ba asta yare ai busu loksun biro ngasi aigi sa gi manakta ai busu thabiro ai busu pisas olhan biro kaptuna hari babitana nate ima nang hari putu karino adum na hai ganu hari leribe sing sekha kanika hoina somnabu adum na tawduna ba hari somnana babuji aina pamba amana aigi family ase matam pumbagi thadok piro aisu aigi thawai ase kathokpata yare family ase bu thadok piro nang pisas ki masing hengatpa pamliba adu ai hak aigi family ase thadok lamnaga ai hak nakhoi gi family da laksarage ai busu nakhoi ki marakta tilhan biro kaptuna hajari adu bu leribe sing nadi adum na tawba yaro hairaga somnabu thingli pisas babuji asina pisas masing henganaba nakoi kudimak pisas onabagi yanaba ma thamduna nakoi pumba aina hojik mafam asta pisas onthoklani hairaga nokli aduga babuji na makutagi maikhu thonduna yum singi thong thanau sing asi mathanta lonsin khri matam aduda pabitana babuji gi makut aduda paibada babuji asi saina phangduna paithokri matang asigi kudung sap silauraga koi mandirom da selasi hainaraga selakli matam aduda mandri yaudringai makoi gi mamangda babuji asi noktuna thorokli babuji asina yamna phaba pungpham lakli nakoi kudung pisas onabagi aina hari basai nakoi yaningdabra pabitana kanikada masi narak sangka sai sinsi hari kanikana posai singasi mathaki rumda loina bag lehore hari babuji asina mayam asida pisas onabagi maikhu masindagi kaamge tawbaga sarika asi kiduna lawroga senkhre aduga thong asi hangdukna ba tawri adubu hangdukpadi yadre sarikana karino mafam asi tawri basipo ai mafam asitagi chattaba yadabni hari babuji na makutagi magi power sijina duna thong amadi leribajum sing asida ais ngakta lehelakli tawri bas da leribaj sing angak pahabdu ori aduga babuji na maikhu masindagi kamlakli maikhu asi pabitana ngak tholaga masi nakoi mathaki rumda sengkhakro hairame masdagi leribaj sing asi susian khre babuji asi sungakli pabitana su sarika bu puduna mathakta sengkhakre nakana madana rani asi pisas ki wahangi pakum phangba mafam amada lakpa si ulagli mahakna masindagi mantra sonduna pisas ki lai asi bu kokthokli hauji lai asi su thorakli rani na pisas singi athoi belai hairaga khurumli lai asina aina mafam asda kanagumba amta sangbadi pamdabani adubu nangna mafam asda karigi laklibano rani na laman kumnabagi laklibani aige sawba asina aibu mafam asda purakpani hari pisas asina garamba nangi asawba nangna sawri basigi maram asina kanano rani na Pavitra hari banu PSC makuta isorga sakti yawba da ama yawri mahangna maram oiraga aigi plan kudimak fail ori aina hona jariba kaya su arim retare aina pamliba ado thungadaba khachikta ngairaba matam adu fawbada mahangna fail oheli adusu nupi asina maram oiraga lai asina karigi nupi adu bo hatna bo hona dribano rani na hat kani matang ma ga lanthengna se aigi di aroiba lanthengna bo oigadawri mani masdagi mahangna aigi lambida karisu jetpa ngamnaroi aigi sakti ase yamna leiba haibdu oirani fatraba sangsar asigi maharani oigani pavitana ingonda yelaktrabati adubu haraga ningam jadri lai asina adubu na dag asi yauri pa pavitra bu loisin bagi solution fangdri natra maram asina nangna mangonda etek ya tawrabasu nangonda saina fangli mangonda karimta tawba ngamde natra rani na maram asina aina pisas asigi thong ase hangtupa pami hairi lai asina akoi pisas ki thong asiti sakti lebani thong ase amuk khaktani hangtupa yari base nahaksu yaning labra hauji nahana thong ase hangdokrabadi nahak amuhana thong ase hangdokpa yararoi rani na aisu khangi pisas ki lai ai thong ase hangdokpa pamni thong ase hangdokpa pamli basisu hauji mangi hari masdagi lai asina masindagi mai kamduna thong ase thorok hale aduga hari chalo nangi problem adugi wahangi pakum thijaruro hairaga mangkhre hauji rani ase mantra sonduna thong ase hangdoktuna sangkhre somdra mayam ase rum amara sanglaktuna thong ase lonsili aduga kanikana papitra ta ama piduna langasi kisalu hari aduga papitra su langasi kisale Vidyana Sudhakar hoida phone tawri somnana Sudhakar roki hoi mafam asda lakanu haiko mafam asda kudung tiba dagani hayu hari Vidyana aina ngasai dagi phone tawbase phone asi sati hari
Bablina babi makoina satkibida phone pukidabani hairaga he isor bungo karino toribasibu kudongtibagi kudongtiba ngakta hari Pavitra amadi kanika laigi lang jesiliba ta asi thong aduda ngaktuna thamli aduga narak sangka asisu mayamda yenthongnaba bidyada piri bidyana pina mase nakoi ga loina aduna layu karigumba masina saisenduna nakoi kudongtibadagi ngaktupa yagadoribani matam aduda babuji asi thonggi mapandagi nganglakle masdagi makoi asi tumina laikri somdana rani asi lakli aduga karigumba ama pairubada magi makut asi chingsinaba torokle Rani makut asi lakthoklaga karino toribase thong asigi manungda sangkhrabadi aigi wahangi pakum phangani hairaga mafam asida kanasu karisu leite kanana buno aina pamliba asi thunganba ngamgadoribase ai matau karamna Pavitra bu hatkadagi haibagi maramda khangba pami matau karamna aigi yegnaba sibu matam pumbadagi losingadagi masigi solution asi karino hairaga lauri matam aduda kariguma ma thorokle aduga khonjin amana haiduna tahalai nahang asumna torabadi Pavitra bu hatpa ngamgani hari Rani nadi karigumba ma uribani Pavitra hatpaki adubu Rani nu uribasidi episode asida ulaktre makha tarakpada mana uribase karino haiba khangba ngamgani Rani na noktuna asumna tawraga aina Pavitra bu hatkadoriba aina asumna tawbase yamna pami asumna tawragadi ai nungaiba haibadu oiragani hairaga pena nokli somdana Pavitra hari mapandadi kariguma khojin amatadi tarakhitre aisu khangtre mapanda kaidarongani haiba sarikana tawribasibu karino aidi sanjitki mathong mangamgi dhamakta lakibani chambiduna ayu masidagi chachakhrage hari Pavitra na sarikada karisu khanganu na yam thuna ju masidagi chatkani hari aduga somnana sarikada nangsu mafam se lakpasida akhoiga puna awaphamna taminare Bablina thajaba thamu sarika karisu toroi khudimak fakini nangsu karisu tekta kaidana yumda chatkani natrane Pavitra hain hangi nakana madana pisas babuji asina nakhoi aina habda yadrabako adubu ai nakhoi kamdongno yahangani haiba khangi hairaga masindagi maikhu kamduna mafam asi ungakta ngahale Pavitra hoisu masasi ingmang hauragli Pavitra na thong tonaw singa susu loina tingjali karaidagi aingba nuksi nusilagli basibo kana khudima se pisas asina toribani mahangna anauba trick toribani mahangna koibu inghanba pami maramdi akoi ase sonthana leinabagi aduga akoibu mangonda sangjana naba silibani hari mayamna ingbasi uraga Pavitra na kariguma amma lawba sakri somdana babuji asina hauji ma pisasu hingduna leitre rani su karaja leikrabagi haibisu khangtre hauji aigi mathakta so bahabdo amda leitre kariguma ina pisas kara ontholabadi pisas ki ningthau aina oiragani haraga nukli somdana Pavitra na phajubasi puraktuna piri aduga hari masina ingbadagi ngaktokse aikoi mayungna se surrender taukumse haraga somnada phajubasi pibda somnana phajubasi lawabi yadre Pavitra na maram oiraga sanchit sikibani khanbadagi somnana Pavitra da waroribani adubu bidyana phajupasi lawduna phajupasi somnada piri aingba asdagi ngakthoknaba Pavitra na masi akoi kari tawsige haiba khanadaba yaroi karigumba ama tawduna babuji asibu thingdaba yaroi hari kanikana ayodhyana ingnaba tawribase hana phandaba yaroi Pavitra na masdagi ngakthoknaba lambi leitraba masi nadi khanglambasu yai masi akoida matam yamna leitre karigumba khanglagadi thuna haibiro akoi mayam asi ingbana maram oiraga eyes on khragani hari Kanikana Pavitra da upay amadi lei kudungtiba taba yai hari Pavitra na kari kudungtibano hain hangli kanikana thabak ase tawbada tawgodoriba misak adugi punsi mangbo yai harami somdana Rocky Sudhakar babuji amadi Manohar mayumda sanskar tawba loiraga halakli makoina halakpada yum masi un ngakta ngaidu leirambasi thengnari makoi su angak pahabdu ori Rocky na tawribasi bu karino barili dadi un taadabani aduga akoi gi masi un nakari ki kupsali pano yum sigi mi singju mandolon leiramgani soidana kutungtiba taramlagani aduna chalaga yenglusi haraga makoi lagli Rocky na thongasi hangbra thongasi hangtokpa yadre Sudhakar na Rocky unasi maram oiraga thongase hangba yadaba oiramgani masi bu kanana tawriba oriba jano aikoi yum masda leitringai kari thokraba jano hari Rocky na mafam masda kari gumma mari tholamlani hari somdana kanikana Pavitra nangna tawgodoriba thabak ase kudungtiba tagani aduna thabak ase tawgumsi hari Pavitra na masina tana akoida atopa upai lebesu nate amuktang try tawse masina mayam ki punsi ase kangadoribani hari aduga makut atu tingtholi kanikana Pavitra ki makuta matum taba ama thamli aduga narak sangka ase hapi matam aduda posak ase maisak lagli Pavitra maisak wasida masara seina phangli leibasing ase su angakpa nungaitaba haibdu ore Rocky su thong hangdoknaba kan honari Pavitra maki makupak asida sakliba mai asi thamduna mayamna ingliba asdagi kandaba honari aduga episode asisu matang asida loisile mayam wasigdi episode asi matang asida loisinjare aina movie se patokpa matamda soikilanti bam disita nando yarus mayam ngapiu mayam nungsibiduna sinina sibusu like comment amari subscribe togiram hajari fare dudu mayam matangi episode tam thengnarsi wasigdi kainarsi bye bye